Akasvani Imphal Ksh.Chitrabhanu na pau pazari ahan badamaru eba pau. Imphal is amasung Imphal Vesila dahing ayupong mga digi numitung bapung tarantoy fauva curfew komthokani. Rims Hospital da lekanari be sanjitagi pubung da lekidaba angangasi imung manung da kusin nakre sanjitagi haksang ventilator hap na tambagalone na critical condition da adumuk leiri hairi. Rims Hospital da tongan ba department kun mga hangduna ana laingi lamda achoba thodang lauri. BJP ki mukok thongba luchingba amasung Pradhan Mantri Narendra Modi hairi Jammu amasung Kashmir asi chakotpagi lambirom da khumangyang na changsin lakli amasung Gray Mantri Amit Shah hairi leba asibu punchin na bahonabada Hindi lol na achoba thodang lauri. Imphal is amasung Imphal Vesila dahing iupung mga digi numitong bapung taranitoy fauva curfew komthokani. Raisa asige santi raksagi fivang fagalagpadagi district administration nangasi ayupung mga digi nungtilpung mari fauva curfew komthoklambani. Adubu mapung karada nauna irang thorpa yabagi chingnaba leibadagi Imphal East, Imphal West amasung Thobal jila da curfew komthokpagi matam pung anida tension ki aduga Bishnupur jila gi oina ngasi pung nungtilpung ani makhaida tension ki. Miyang irang laksin naba tear gas kapadegi ahaba manamna sor fungalakpadegi housing Rims Hospital da lakin naribi sanjitagi pibu nungda lekidraba angangasi imung manung da kusin nakre hairi. Rims ki media cell na thadorpa cherol aman hai chorak na keji ama makhairom lumba lekidraba angangi masa adu imung manungi miwe singa wari sanarba matung da sanjitagi mapuroi bada kusin nakibani. Housing sanjitagi hakchang ventilator hap na thambagalone na critical condition da adumak leiri. Manipuri Rims Hospital da angamba thak da layengli maram aduna sanjita lekidre haina tonga sandorakliba asi thajabiganu amasung mahak hojek fauba hingli haina cherol asina makha tari. Amarom da sanjita gi thama panlum suraba macha lekidaba asida yaning daba phungduktu nangasi kawa police station da miyamna thomjin khre miyang gi khongjang aduda kawa police ki thong yaning de haibna chingba kolaw kaya sulauki miyang gi eho adu laksinaba Manipur police na tear gas cell kaya kakhi angang lekidab gi thogdo adu gi mayokta hoji JAC ama semnanaba thaurang tori hairi. Manipur ko directly batanguleta da bapibam asidam hai loshing sing suti thadokpuga mari lenana all Manipur recognized private school welfare association na Rezegi Siksa Mantri Education Ace ki Commissioner amasung Education Ace ki Director da ahiba cherol pisingri haina association gi cherol aman hairi cherol asina hai education sector asina paralyzed oina leiriba asina tungda ireba iramdam asida mangjagadaba kya khanthamina bagi matam oire maram aduna mai tampam sang sing thong hangduna mahairu singbu mai tamna ba honnabada miyamna angamba mateng pangbiu haina appeal tori. Manipur Legal Services Authority na District Legal Services Authority singa kusam naduna ahumlak suba National Lok Adalat pangthokre ngasi Thobal Bishnupur Ukhrul Senapati Chirachandpur Chandel Tamenglong Tengnopal amasung Jiribam zila singda Lok Adalat sing pangthokhi adubu Imphal East amasung Imphal West ki ina hoji oriba phibum asigi yenglaga tha asigi kungani thoide yaithokre amarom the High Court Legal Services Committee na sungasi High Court of Manipur da National Lok Adalat pangthokhi ngasi court asina punna case Chani tara lakhot pegi manungda punna ke cham humbudra humdo resolve tokhi amasung apunba lupa koti ani lak ahum lising taratru henbegi senfam settlement toki hairi pawgi marakta na atenba break ama Chatliba September amasung October tha asi National Ovarian amadi Breast Cancer Awareness Month kamari leinana numit khudingi ayupung mapaldagi taranithoi fauba tha ani chupna gynecologist Dr. Basanti amasung Dr. Bandanana free gynae doctor consultation ge loinana free breast ultrasound screening breast mammography pap smear test amasung thyroid ki anabasing khangdoknaba USG sizinaduna screening lemna tawbagi khudongchaba pizari anabasingi oina PMJAY health card amasung government employee singi su khudongchaba pizari akupamarol gi damak AOI Babina Specialty Hospital, Sajiva Jail Road, Kabaisoi, Imphal East, Tanabiu. Tabiriba Pawasi, Akasvani, Imphal Dagini, Regional Institute of Medical Sciences, Rimski, Director Professor G. Sunil Kumar Sarman Hairi, Rims Hospital da tongan ba department kun mga hangduna ana layang gilam da achoba thodang lauri wafam singasi hospital asigi Jubilee Hall da pangtokeba Rims ki yangkai humdu shuba foundation day da wangang ba da phungdoki bani mangna hai Rims Hospital asi English machama pan humbuda ni thoi da lingkhat ki bani hospital asina lamdam asigi ana layang gilam da singda ba kaya mayak noduna miyangi yafenan ba honari Hausi Hospital asida Manipur gi wangmadik lakpa miyo kaya da su ana layang gi kudong chaba piri
Professor Sunil Kumar na hai hospital asina lamdam asigi leiriba miyoi kaya da MBBS yauna Dr. kaya puthokli loinana hospital asi lamdam asigi mapan naidaba lan amashu oiri haina singthaki. Indian Red Cross Society Kshing branch na IRCS Manipur State branch ko khosam na ngasi Grace Scottish Academy amasung Cultural Educational Development Foundation Kshing da World First Aid Day ki thoram pangthoki thoram aduga mari lenena pangthokiba First Aid Training Program adu da Kha Manipur College ki Youth Red Cross Grace Scottish Academy amasung Martin Grammar School gi Junior Red Cross ki mahairu singna saru yakhi. Assam Rifles na sinduna Kangpokpi Zilla gi manung chanba Baitum Khulenda Khul gi nupi singa interaction program mama pangthokre thoram aduda S Laijang Scotland L Hanjon amadi Baitum Khulen gi khunja nupi kyan saru yakhi thoram asi maru oina lamdam asida santi purokna ba hona bada miyang gi thokdang lei haiba khangan baga loina naha kayabu defense force changhan bagi matang da Assam Rifles na khunja sing da wakal tahan ki loina khunja sing na theneri ba khudong cha da sing kupna khana nei nakhi. Amarom da Assam Rifles na akang napapa omo pangbadigi tenopal jila gi var Myanmar ngangkhoi da tibu humpagi tabuk chathabada PLA gi kadar hum fagat pangamle hairi fagalaba kadar sing adu palel police station da makhata ba case lakhona bagi dam sinakre hairi. None zila gi longmai area da ngasi ahan ba mahim rong lokpagi kumai pak chana pangthokre mafam adu da leri ba khunja sin ngasi nimit asubu Thanksgiving Day haina su palan tori khunja sin na makhoi gi inkol amadi farm dagi lokpa ahan ba mahim rong sing ishor gi mafam da katuna thongni ki. Tamenglong jila gi oina ngasi Indian National Congress enroll tobagi drive ama chathekre drive asi Tamenglong ward number 4 da leba dolgi water Changai po pamai gi yumda pangthoki makhata na drive asi Tamenglong ward number 4 news Samuel da leba phungan gi yumda su makhata na pangthoki gani hairi. Ising ichaw hanjan mayok na balamdam asigi longmi singi awaba kokna na ba calamity lokto haina Manipur longmi lup ki cherol aman hairi lup asigi secretary na thadokpa cherol aman hai hauki bachehi Lisingani kulhumdegi me humdegi thokiba irang asina low pan ba ngamdabadegi crop compensation oina kendra sarkana kaitheraki ba senfam gi aroiba tangkaki oina longmi singda phangandana leiri masi longmi singbu mirai bani haina penda ba phondurlagli longmi amasung ngami singna mayok nariba awaba sing ko hanaba raja sarkana handeki sing ichaw ahum adu state calamity lautokuna kendra sarkagi akhanaba economic package longnana ba honapam thoi hairi. May Department Hari Lak Leba Nominini Humni Asida Manipur Nagaland Meghalaya Assam Arunachal Pradesh amasung Bihar da akan manong churaba yai beba asigi chorol aman hai awang nongpok thangba Bengal Sagar gi depression lebana nongchu Bengal gi Ganga Tampak Orissa Bihar Jharkhand amasung Chhattisgarh dangasi ka hena akan ba maong don nong chuki Delhi amadi masigi akoi beda lechil nongphai yaw na maya arab changda nong chugani hari pawgi marthana atember break amamu. Wahiki waningai oidre Manipur gi lofam da sahi ani chupna chathaba changyeng da mai pakraba ngasi phawba longmi gi apenba oiriba across x numit humpuni helba lowda wahik singta taraktriba amadi wahik taraba lofam da sijinabiu JSP Crop Science Private Limited na puthokpa across x hidaga sina miyoiba da kana piba jiba singa tharoi tinthrok na chingba sihande phangpham AR Agro kai sampat amadi anakpada leiba tilari dag yon phamsing. Akasvani Imphal lagi pau tabiri BJP ki mukhok thongba luchingba amasung Pradhan Mantri Narendra Modi na hairi Jammu amasung Kashmir ase chakhorpagi lambi romda khumang yangna changse lakli Jammu amasung Kashmir gi doda danga se pangtokpa mikhali rally amada wafam ase Pradhan Mantri na phongdoki bani mang nai birodi dol singna achamira navgi thong chathari marasida Jammu amasung Kashmir Vidhan Sabha gi ahan batangka ki mikhal gi vote khombagi thabak kham thengna kalle tangka asida tha asigi tara Nepal da Vidhan Sabha kendra kunmari da vote thada nagani Maru iba rastri dol singi luchingba singna makhoi gi ngamjabi thakta voter singi puning chingsin na ba honari amarom da tangka amakhaktang da mikhal pangthoka da Haryana Vidhan Sabha gi mikhal gi vote khombagi thabak su kankalakli sit marfuta labor raja Vidhan Sabha gi mikhal mathang thagi manga da pangthokani Pradhan Mantri Narendra Modi na BJP gi mikhal gi campaign ngasi hokdokre Haryana amadi Jammu amasung Kashmir gi Vidhan Sabha mikhal gi vote masing mathang thagi nipan da thigani Congress President Malik Arjun Kharge ne lakliba Haryana Vidhan Sabha mikhal gi damangasi dorgi luchingba ahum AICC gi senior observer oina khankhre makoi sing adudi Ashok Gehlot Ajay Maken amasung Pratap Singh Waswani
Gृह मंत्री अमित शाह हारी लेबा असिबु पुंचिनबा होनाबदा हिंदी लोलना अचोबा थौदांग लौरी मांगना हाई हिंदी अमदी अते लोन सिंगी मरक्ता चेनबा लेते न्यू दिल्ली दंगसी ऑफिशियल लैंग्वेज डायमंड जुबिली सेलिब्रेशन अमसुंग मरिसुबा अखिल भारतीय राजभाषा सम्मेलन होगदोपगी थोरमदा वाफमसी श्री अमित शाह न फुंदोखिबनी मांगना हाई लेबा असदा nganariba tongan ba loan sing chakholaba matamda mapangal leba bharat ama ohenba ngamgani मांगना हाई angang shimbu mai masing tambada mama londa tambina naba national education policy da mayek sengna pali panbe ya englishing machama panipu mapangi ngasigi numit asida constitution na assembly na devrangri gi mayek iba hindi buleba asigi official language oina chanaba hokibani hauziti hindi loan asi malengi mapam kyada paksa na ngangna ba loan ama oire amasung lol asi miyoy koti yangkhin to hembana ngangna ba ihan han ba loan oire Jammu Kashmir da terrorist singa ko tona kraba matunda mapam kyada security force na thibu humbagi thabak chathari mapam sing adudi Kiswara Udhampur Punch amasung Rajouri zila singni Akasbani Jammu Paumin hai Kiswara zila gi Dugadag umangda security force upon bakambuna ngasini chanbu oina thibugi humbagi thabak chathari mapam aduda security force na drone amade atei khula kiasina duna terrorist singi leifam khangdok na ba honerki Udhampur zila gi khandawarata Katwar amasung Rajab su thibu humbagi thabak chathari Rajouri zila gi Nausera amasung Khanamandi amasung Pun zila gi Sarankote jungle da thibu humbagi thabak chathari maragasida North Kashmir gi Baramulla zila gi Krisi da ngasi ayuk khutong na bagi thodok ta terrorist ahum sire police ki pawn high security force ka terrorist nga nomai kam na bagi thodok ta terrorist ahum adu lekhi dabani Pradhan Mantri Narendra Modi na Jharkhand Gujarat amasung Orissa gi nimit humne gi khongchat hayeng dagi horagani Jharkhand gi Tata Nagar Junction da Tata Nagar Patna Bande Bharat train yauna Bande Bharat train taruk Sri Modi na lamthagani Sri Modi na lupa koti chatuk humpu hena changna pakhat pat tongan ba rail project kharagina sangagani kharagina jatra hungani mahangna Pradhan Mantri Awas Yojana gi Gramin gi beneficiary lising kun hembada sanction letter sing khusinagani lagleba ning thokaba nimita Pradhan Mantri na Gujarat ke Gandhinagar da leba Mahatma Mandir da Marishuba Global Renewable Energy Investor Meet and Expo hogdokani mathangi nimitana Pradhan Mantri Orissa da chatkani Raja adu da lupa koti lising ahum chanipan hen changna pakhat pa tongan ba chakot torangi project kaya sangagani amadi kharagina jatra hungani Central Board of Secondary Education CBSE na Rajasthan amasung Delhi gi school kontare niyang gi wangmada chalairam ki damo sokos notice thakre CBSE na thokpa cherol aman high school sing asida yangshin bachapda niyang gi wangmada school chalairam ki thong sing thengrakhi school asida class 11 amadi 12 ta mahirui masing hena ming chalam gi thong sing thengnaki hairi Gujarat ke degam da thokiba Iraq na bagi thokdok te lekhido miyo sing maphamda Pradhan Mantri Narendra Modi na awaba phongdorakli Thodo aduda lekhidrabe singi imumunung da ex kisha pigani haina lokthokre social media da thagapa waro amada Pradhan Mantri hai Prime Minister's National Relief Fund gimakhada thodo aduda lekhidrabe miyo singi imumunung da lupa lakh ani gi ex kisha piragani amadi asokpa singdana lupa lising yankai piragani Sarkar na basmati cheng mapanda thadokpagi registration cum allocation certificate sing pibada metric ton amamongi minimum support price $chamapan yankai orambadu tokre social media da thaga power amada kamas amasung industries mantri Piyush Goyal na hai mapalam da magun leba cheng thadokpa asina longmi singi sentok hengalalagani mang hai masina cheng thadokpagi changsu hengalalagani Sarkar na sungdoktur bathaw amasung refined toraban numitlegi thawdagi logba customs duty chang hengat kre sungdoktur bathaw gi oina chada kun aduga numitlegi sungba thawgi oina chada kun 22.5 gi changda customs duties hengatle masinga sidegi channa bahorgani seltu mantraluna thokpa cherol aman hai sungdoktur ba pam soyabin amasung numile marudegi sungba thawgi logba basic customs duties su chada kun hengatle China da chathariba nupagi Asian Championship Trophy Hockey Tournament ta Bharat na Pakistan bu panjal ani amada thoire Bharat ki panjal anima Captain Hermit Preet Singh na chanki match asi thoikiba lonena Bharat semi final changle hozik aroiba da maroiba paw amuk hanna Imphal is amasung Imphal West zila da hing yu pung manga digi numit ba pung tera ni for curfew kom tokani Rims Hospital da like naribi sanjita gi pibunung gi leki daba anga si imumunung da kusin nakre sanjita gi hakchang ventilator haptuna thambaga lonena critical condition da adumuk lady hairi Rims Hospital da tongan ba department kun manga hangtuna analang gi lamda achoba thodang lauri BJP ki muk thongba luchingba amasung Pradhan Mantri Narendra Modi na hairi Jammu amasung Kashmir ashi chakot pagi lambirom da khumang yangna sangsil lakli amasung Gray Mantri
Amit San Hari leba asibu punshin na bahona bada Hindi lolna achowa thodang lori pau rizari.